Manipuri Wari Pambi Sarelna Pumnamakku Taram Noksari Ngasisu Mayamgidamak Ngaihak Pothananabagidamak Anauba horror story amakak Uduna Laksari Horror story asigi maming Puran Basat Pada Layo Uknaba Horror story sige writer Mosil Maring Channel sige subscriber Mosil Maring na Habirakpa wari asi amuk taminarasi Zat kinadrabasu Pundraidagi Abdulga Langat Hendagi Razenga Yaamna luna sana tinazai Taudok wathok Maitai fanghal Maitai singi Henabat hamdana Loina saruk yaminai Makoinigi karbarna Abdulna loizaba Nganu yen ok Razena lauraga Bender singda amuk Mahaki sendong kharaga loinana Mathang ama pibani Asumna Makoyani Tinarakpa loinarakpase Sahi ahum mari haizilakle Makoinigi karbarsu Adum saukhat minai Adubu Handak COVID ki Laina laisat manung asida Makoinigi karbarase Pura kharab tare Bender hangbana singwasu Police singna yamna kanna hingbadagi Mausagum Open oina hangba yadre Masi marumda karkara hangba natana Aduna Makoigi karbarado yamna sithare Potharurabasu Laksana Laktuna maman hulakani Aduna Korara manung sidi Potsitte haiduna Yamna laktuna Taubusida Makoini yamna Ware Masa singdi Online tauribani haiduna Pisu adum tangkai lawi Pisu hundaba yade Adubu Makoidi Karbarsu taudrabarina Kadaidagi paisana masa singi School fees hongani khanbada Mamani mathayam sare Abdullah Razenda phone taurai Bhai Razen O nangbo tari banatro Na pangabnina ta bhaudi taramgani Ya koigi Karbar anauba ma lairana Chumna sum phone taurai banai Razena O kari karbar no Hairone Bhai Abdul kari karbar tausige Amta khana sine isu amuwari ne O karbar anauba se Haige nang loudspeaker thano ko Ado mapanda khana thora o Razena Hoi Thore kari no hairone Tu bro Bhai Razen Christmas manung se Singine Singmi amata Mahoigi pamda kumla oyabako Aduna ne Ya koini Puran bachat se O bab tare Christmas manung sidi Singmi amata mahoigi pamlauda kumla oy Aduna Mahoigi pamlaudagi Hariba pasay singado Ining tamna hurusi Asinatra Bhai Abdul O mane Tumang ni Aina hariba sir ko Yaridana Asumna Abdul amasung Razel haunaduna Karong telpul Taba lambigi Singgi makaram thangbada Uriba Pamlaw singaduda Potsay hekpa Lona lai Christmas hauba numit ado Singmi amata Makoigi pamlawda kumnarak tabana Abdul amasung Razen makoy na porak libak haw singado Sap thanna Manamasing Hayra singado Uran duna Yumda lakminarami Makoy ginupida COVID laisat manunggi Anauba karbarni Christmas panung asidi Singmi amata Potsayon bakumlag tabana Makoy kulda salaga Posay singase Yamna hong na laururi bani Haina kumzinay Aduga Makoy ginupida Yonthog halli Nini suba numitasu Makoy ni haunaradura Potsay huba Amuk lakminay Christmas manungase Mahusana Singgi Pamlauda thaba posay kaya Mang takhalambagi Ukibagi Thaudok kaya laibana Kulgi Nahasingna Christmas rauktrabasu Yumgi ahal singdi Makoygi pamlauda Ngaihak Posay heksin boy Panaboy Thongnaраklami Asumna Anakpa Karong telpulgi Pamlaw amada Abdulga Razenga Loona huranduna Makoygi kausingaduda Umorok hekpo honaringayda Kulgi Hui khongbagi makol Tarakki Razena Bhai Abdul Hui khongini he Hui khongbagi makol taine Mila ko zalo Mila ko maline Asumna makoy ni
nganu masana isingdagi makok thingalakpagum mangaksing ado hangat-hangatuna koyeng yengduna lainarami. Makoy anina umorok huraliba pamlaw adugi khara mathak waidagi huwaw huwaw kana kanara maitayra wal huralibra haina lawrakpada Abdul ado khangpret khangaduna Bhai Rajen mapulai la hoy selo haiduna khawado pairaga lokharamda parap chentha khirami Rajen su matungda bina sien khiba mai kaida yenauna inarakpagum kanna tanaraklami phanayamna sangna sentharaklaba matungda makoini waman khiduna ngaihak uamagi makhongda hamduna pothaminarami Rajena ish shiramnida Abdulna kariso haidana tuminna laklaga makhoigi double barrel aduna ka kapsilaklam labdi loire akoini loire isa isu loina hundoklam laga janata chatpata ne ish shiramnida wase haina Abdulna haikru pambi phajaba ama makhoini phamliba sing adugi mathak oirapna hauribado urami haikru sing ado phajana palami madu ubada Abdulna Bhai Rajen kanadre akoigi karbar se mai paktre tunane khaw thanna bane haikru se si oina khara heklaga chat kharsilao airam laga Abdul ado mathak lobda ka kirami Rajen tamna inaraklami Abdulna Bhai Rajen aikoini sangdana haikru pambi se amukte niktha sera hek hairakpa mikup aduda haikru pambi ado masa mathantana para hairakuna haikru singado makada pudruk kelaklami haikru pambi nikse dang haiba baktada haikru pambi aduna masa matomda angnik de niklaga haikru ado kelakpa aduda Abdul ado ima hairam laga longna haithakre Rajen na sensilakuna Abdul Bhai Abdul kedorage nangbo haiduna makutna hazai aduda pop up haraduna haudoklami adubo gyan tarakidre Rajena parap lokharamda senthakraga mahaki khudai ado ising solhalaga pukhalakuna Abdul gi mamai aduda ising ado thomba matamdadi Abdul ado tapna gyan taraklami Abdulna puk haugalakuna Bhai Rajen nangbu kayam kuirage sida lakpa haina hanglakami Rajen ado ungangakuna Bhai Abdul nangbu kaidorage lause salase se akoini gi karbar se mai pakre lau salase haiduna put samladuna puraklami Abdul ado lambi sana soiroil parol pangak denganglami Rajena Abdul ado haikru makhongda lamlai oknarakle haibado singnarami adubu yumdadi mahakna Bhai Abdul se lambi da thengnabani mausa gi man manade soiroil parol pangak dengangi haiduna purai ibani haiduna Abdul gi nupi Rasida da Abdul bu sinaram laga mahak sumayumda yamna thuna hankre Rasida na masa singaloina Abdul bu yumda phajana pothalami adubu Abdul ado soroin parol pangang denganglami nangbu kaidorage kaidorabano haina hangbasu karimata khumde magi thokpa soroin parol pangang dengangi numidangi sakle loiduna Rasidana Abdul ge marakta sak piba sanglaklamni Abdulna phamungdagi phuk haugatuna mahakki phamung nakalda ngaduna lairiba longado tapairaga Rasida da utuna karigino nangna aingonda kari mata so hangdara diamond radio da lupa chani mateng panglamliba Abdulna longado paiduna tanggalakpada Rasida do hoi mami hale aina lauram laga sakado uraduna senthoraklami Rasida ga masa singaduga Abdul ge manaunupa Rahim gi yumda sinsinduna lotuna laikre Abdul ado ngauna phaina lambi lamhangda koisat chalakpadagi manaunupa Rahimna Abdul bu phaduna poraklaga tangai fadana yumda thorina punduna thamki Abdulna mahaki masasing mahaki nupibu hek ubada khangsau saurami aduga
थीना थीना चैरमी अपाइबा अमना थादुना हाटकनी हाइदुना हेक हेक लाउरक्लामी मतौ अदुदा अब्दुलगी नुपी रसीदा अमदी मसासिंग अदो महक्की मनाक्ता चंगबा ngamdre Abdulgi manaw nupa Rahimna soradagi ahiba Muslim amaiba ma kauruduna mayamba Abdulbu yenghalami maiba duna Rahimda mayamba Abdulgi puliba singado lauthokna na ba hairami puliba singado ek lauthokpaga Abdulna maiba aduda munna sangtrik yengduna lairami maiba aduna aise dunia sida phawriba maibani Shigumba anabasidi karisu nate nang karamba laino kanana tharakpano kari chaningi kari pami ha kari pami sengna hayo ingonda hayrakpada Abdulna kongpakna maiba adugi thabakta hangkau kauraklammi maiba do marirak mangarak thokna olammi adudagi pop haugatlaga Rahim nahakki nayamba se chanana ngaure hai airam laga maiba do Sagol mukyangna sen kre Abdul na parap mahaki yung manung da sangkraga luong ado paiduna sen thoroklaga manaw nupa Rahim kadai da lai kre ay mi hat kani haiduna manaw nupa Rahim bu koiti thiraklami laikai gi nahakharaga lo na tanaduna Rahim na namduna mayamba Abdul bu harami aduga muksu punduna thamlami Abdul ge masata tabna marang langlakhi Abdulgi nupi rasida amadi manaw nupa Rahim ga tanaduna sanga yumpham dagi Muslim amaiba ama amuk kauduna yenghalle mahakise layo oknabani haibado khangle adubu kadai waida oknaruriba laino mahakna oknarubu mufam aduda lai khoram thoktrabadi haba ngamloi haina takle mahaki laise kadai do oknarakpano haibase kanana su khangdre somdana Razena Abdul do ngauna phaina satuna long paiduna au ba mahaki nupi masa sing amadi manaw nupa hatkani haiduna koitan tanare haiba pawase tabada Razena do pakhatna leifom khanglamde aigumba Abdulna hattanungda thokrabadi polisna Razenbu soidana phabala kani haibagi wakhalon sida mahak masado laifam safam khanglamde matomta kumpata pakhatuna mapal amata thoklamde Abdulgi yumda satuna mahakki manaw nupa amadi mahakki nupida wari ado asengba do hairu rasira hainasu khalai adubu asama thantana kumpata pakhatchai langathelda nauna saba iskulama sangana nabagidamak MLA lakani haiduna ayuktagi hauna police laktuna Razen khoigi laikai aduda ngak senba tawrami Razena MLA lakani school sangagani haibadudi mapal kaya thoktrabanina pawado khanglamde mahakna yumdagi thorakpada makoigi thongal maya amadi akoibada police singna saithokuna leibado ubada Razelado ungpada pakhatcharami Razelado khanba yaba makhai khallaba tungda mahak police ta surrender tawrage haina chapyungna lepladuna pirol chechile aduga thoraklaga police ta makoigi asawbado hanglami petrol party adubu lusinglakkiba SI police adugi manakta sanglakuna Razena wari horaklami sar ai wari ado asengna haidokchage Abdulga aiga Christmas manungda Karonthelda Huran basalusi haiduna pamda umorok amadi atai manamasing huran basatpani maduda aikoini halakminaba matamda haikru amagi makhongda mahana sanglubada haikru ado masa mathanatana niklaga haikru ado pudrup kelakhi madudagi mahak adum wanthakhi adudagi ni Abdul ngasi fawa ngau phaina na aduna lektibasi esayado ahan badadi Razel do kaino angau buramasibo haina halami adubu mahaki wariado taraba matungda police ngasina laklibasi mahaku phaba laklibani haina Razena khan khrama le haibado khanglaklammi esayaduna Razenda karigumba nangna aseng bado hairabadi nahak puthadokani natrabadi nahak lokapta thamgani haiduna ihalami na esayaduna
wari pumbado loina khangdoklami. SI aduna Rajen amadi mahaki police personnel khara gari amada thaduna Abdulgi yumda salhalami. Aduga wari sanaraba matungda Abdulbu yengliba sanga yumfamdagi Muslim amaiba adubu kauduna Rajenga makoi naha kharaga punna satuna Abdulna lai oknaruriba karongthelgi singlambi makhada hoba haikru pambi makhong adutana sanminakhi ambi makhong ado hanana lai kuram kibagi pochai polam ayamasu mana kadaida saiduna tari haikru pambi do tasengna laifam oiba mi kaya sangnadaba mafam amani haibado umangna khangnarakhi amaiba aduna haikru makhong aduda phajinduna thamliba Abdulgi thawai mirelbu amuk hanna thadok pirakna naba haijarami aduga mahaki tawpam thokpa aza puja lairol tirol suna tawrami aduga Abdulgi thawai mirelado amuk hanna handok handuna poraklami numit kharanigi matungdagidi Abdulgi anabado tapna phagalaklami adudagi mahusagum gyan tarakle Abdul amasung Razel marup ani matungda Quran sintigi thabak use amuk hanna tawraroisi wasak narami makoy ani kanna sunomduna masa singbu abhaba mi amumam oihanba ngamna nabagi dama kanna honaduna nungai ai phana panminakhi